ꯊꯥ 8 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯃꯩ ꯆꯥꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 110 ꯍꯦꯟꯕꯅ ꯄꯨꯟꯁꯤꯟꯗꯨꯅ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯍꯧꯗꯨꯅ ꯈꯣꯡꯅꯥꯡ 2 ꯀꯔꯛ ꯐꯥꯎꯔꯒ ꯅꯣꯔꯊ ꯑꯦꯋꯁꯤꯔꯣꯝꯗ ꯂꯥꯛꯇꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯇꯝꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯚꯛꯇꯀꯨꯃꯥꯔ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯣꯡꯆꯠ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯕ ꯑꯦꯌꯔ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯕꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯥꯡ ꯇꯥ ꯍꯥꯏꯕ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯑꯁꯤ ꯆꯍꯤ 5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯊꯥꯡ ꯇꯥꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯌꯔ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯄꯥꯝꯃꯤ, ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯆꯠꯅꯔꯤꯕꯁꯨ ꯑꯊꯨꯕꯗ ꯍꯟꯗꯣꯛꯎ, ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ manipur mai chak le basigi indigenous martial art ki organization sansthan 110 henbana masi honorable laidana mangda tilliba khoi mi lising thang ta gi sanaroi mi lising tara henba abi maigai kya digi lingbi rakliba oja sing thang ta gi sintak puren liching puren singsinga ngasi organization sing gi punjaraga ngasi akoi february gi tarik tara ga manga sabojin asida apun gi kholo mata ngasi India government of Manipur government ke makhada asam rifle double standard asam rifle Manipur da ke asam rifle lokto Manipur da apagi su chana ba yaroi kuki narco terrorist sing athuba matam da Manipur da ki asige irang solution lu dugum da ba kai chai lisang sinna ipai pun sahi lising manga ngak selaga ler pa kai thang ta ngasi koi honorable nai da ngasi koi su himalay ba ki damak koi su ngasi su lepli hana da ki su koi pawari da lep laga lakuni himalay ba ki damak Manipur ke asam rifle Manipur lagi kuki narco terrorist. Manipur lagi kuki narco terrorist. Scheduled tribe ke list lagi kuki sing asing. Scheduled tribe ke list lagi kuki sing asing.